ꯍꯧꯖꯤꯛ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯂꯨꯁꯤꯜꯂꯛꯄ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯥꯔꯝ ꯑꯣꯏꯔꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯒ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯄꯔꯃꯤꯅꯦꯟ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯃꯉꯥ ꯑꯁꯤꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔꯒꯤ ꯃꯇꯥꯡꯗ ꯖꯣꯏꯟ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯊꯥꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯊꯥꯗꯣꯔꯛꯂꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃꯁꯨꯡ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔꯒ ꯃꯔꯤ ꯂꯩꯅꯕ ꯇꯣꯄꯤꯛꯁꯤꯡ ꯑꯁꯤ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯑꯁꯤꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯃꯤꯄꯥꯏꯕ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ UNSCꯒꯤ ꯄꯔꯃꯤꯅꯦꯟ ꯃꯦꯝꯕꯔꯁꯨ ꯑꯣꯏꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯥꯔꯝ ꯑꯣꯏꯔꯕ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯆꯩꯅꯥ, ꯔꯁꯤꯌꯥ, UK, US, ꯐ꯭ꯔꯥꯟꯁ ꯃꯈꯣꯏꯅ ꯖꯣꯏꯟ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯞꯁꯟ ꯑꯃ ꯑꯣꯏꯅ ꯊꯝꯂꯣꯏ ꯑꯗꯨꯒ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯉꯝꯒꯗꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯖꯣꯏꯟ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯈꯛꯇ ꯊꯥꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯗ ꯊꯥꯗꯣꯔꯛꯂꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯈꯛꯅꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟ ꯍꯦꯛ ꯏꯟꯚꯦꯗ ꯇꯧꯕ ꯇꯥꯔꯒꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔ ꯑꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯑꯗꯨꯃꯛ ꯄꯥꯈꯠꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯌꯨꯀ꯭ꯔꯦꯟ ꯑꯁꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯅꯦꯇꯣ ꯑꯦꯂꯥꯌꯟꯁ ꯑꯁꯤ ꯖꯣꯏꯟ ꯇꯧꯕ ꯇꯧꯗꯕ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟ ꯍꯦꯛ ꯏꯟꯚꯦꯗ ꯇꯧꯕ ꯇꯥꯔꯒꯗꯤ USAꯅ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯃꯛ ꯋꯥꯔꯅꯤꯡ ꯄꯤꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ USꯒꯤ ꯃꯔꯛꯇ ꯅꯠꯇ꯭ꯔꯒꯅ ꯅꯦꯇꯣ ꯐꯣꯔꯁ ꯑꯦꯂꯥꯌꯟꯁ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯃꯈꯣꯏꯒ ꯔꯁꯤꯌꯥꯒꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯦ꯫ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯁꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯔꯤꯑꯦꯛꯇꯔ 15 ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯝꯖꯦꯟ ꯇꯥꯟꯅꯕ ꯑꯁꯤ ꯂꯦꯞꯇ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯥꯟꯕꯨ ꯍꯦꯛ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯀꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯏꯁꯨ ꯑꯃꯗ ꯆꯩꯅꯥ ꯑꯃꯁꯨꯡ ꯇꯥꯏꯋꯥꯟꯒꯒꯤ ꯌꯨꯅꯤꯐꯤꯀꯦꯁꯟ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ, ꯇꯥꯏꯋꯥꯟ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯆꯩꯅꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯤ ꯖꯤꯟꯄꯤꯡꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ꯫ ꯆꯩꯅꯥ ꯑꯃꯁꯨꯡ ꯇꯥꯏꯋꯥꯟꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯉꯥꯡꯈꯠꯅꯕ, ꯆꯩꯅꯥꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯇꯥꯏꯋꯥꯟꯒꯤ ꯗꯤꯐꯦꯟꯁ ꯖꯣꯟꯗ ꯄꯥꯏꯁꯤꯟꯕ ꯈꯣꯠꯄ ꯑꯁꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯄꯥꯎꯆꯦꯗ ꯑꯗꯨꯃꯛ ꯎꯕ ꯐꯪꯉꯤ꯫ ꯇꯥꯏꯋꯥꯟ ꯂꯧꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ USꯅ ꯆꯩꯅꯥꯒꯤ ꯃꯊꯛꯇ ꯑꯆꯧꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯆꯩꯅꯥꯅꯁꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯇꯥꯏꯋꯥꯟ ꯑꯁꯤ ꯄꯥꯏꯁꯤꯟꯕ ꯃꯇꯝꯗ USAꯅ ꯊꯤꯡꯂꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯃꯩ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕꯒꯨꯝꯕꯅꯤ ꯍꯥꯏꯕ ꯃꯁꯤꯅꯆꯤꯡꯕ ꯋꯥꯐꯝ ꯐꯥꯎꯕ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔꯅꯆꯤꯡꯕ ꯊꯣꯛꯄ ꯌꯥꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯑꯗꯨꯃꯛ ꯂꯩꯔꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯄꯥꯈꯠꯅꯔꯤꯕ ꯑꯁꯤ ꯍꯟꯊꯍꯟꯅꯕꯒꯤꯗꯃꯛꯇ ꯖꯣꯏꯟ ꯁ꯭ꯇꯦꯠꯃꯦꯟ ꯑꯁꯤ ꯊꯥꯗꯣꯔꯛꯈꯤꯕꯅꯤ꯫ ꯃꯊꯪꯗ ꯋꯥꯔꯜꯗ ꯋꯥꯔ II ꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯁꯤꯖꯤꯟꯅꯗꯨꯅ ꯖꯄꯥꯟꯗ ꯕꯣꯝꯕꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯋꯥꯔꯜꯗ ꯋꯥꯔ II ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯇꯨꯅ ꯃꯥꯂꯦꯝ ꯑꯁꯤ ꯇꯨꯝꯅ ꯃꯥꯡꯕ ꯐꯥꯎꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯈꯤꯕ ꯊꯧꯗꯣꯛ ꯑꯅꯤꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ 1962ꯒꯤ ꯀ꯭ꯌꯨꯕꯥꯟ ꯃꯤꯁꯥꯏꯜ ꯀ꯭ꯔꯥꯏꯁꯤꯁ꯫ ꯋꯥꯔꯜꯗ ꯋꯥꯔ II ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ USSR ꯍꯧꯖꯤꯛꯀꯤ ꯔꯁꯤꯌꯥ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯀꯣꯜ ꯋꯥꯔ ꯍꯧꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗꯅꯤ꯫ ꯀ꯭ꯌꯨꯕꯥ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒ ꯌꯥꯝꯅ ꯅꯛꯅꯕ ꯑꯄꯤꯛꯄ ꯀꯟꯇ꯭ꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯁꯨ ꯀꯣꯜ ꯋꯥꯔꯒꯤ ꯃꯇꯝꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃꯁꯨꯡ ꯀꯝꯃ꯭ꯌꯨꯅꯤꯁꯀꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ USSRꯒꯤ ꯑꯣꯏꯕ ꯂꯥꯟꯖꯪ ꯀꯣꯜ ꯋꯥꯔꯗ ꯃꯈꯣꯏꯁꯨ ꯌꯥꯎꯈꯤ꯫ ꯀ꯭ꯌꯨꯕꯥꯒꯤ ꯂꯤꯗꯔ ꯐꯤꯗꯦꯜ ꯀꯥꯁꯇ꯭ꯔꯣ ꯑꯁꯤꯅ ꯀꯝꯃ꯭ꯌꯨꯅꯤꯁ ꯑꯣꯏꯕ ꯃꯈꯣꯏꯒ ꯃꯥꯟꯅꯕ USSRꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯂꯧꯈꯤ꯫ ꯀ꯭ꯌꯨꯕꯥꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤꯗꯃꯛꯇ USSRꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯀ꯭ꯌꯨꯕꯥꯗ ꯊꯥꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯌꯨꯕꯥꯟ ꯃꯤꯁꯥꯏꯜ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯀꯝꯗꯧꯅ ꯊꯣꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ 1962ꯗ ꯑꯃꯦꯔꯤꯀꯥꯒꯤ ꯁ꯭ꯄꯥꯏ ꯄ꯭ꯂꯦꯟ ꯑꯃ ꯀ꯭ꯌꯨꯕꯥ ꯃꯊꯛ ꯂꯥꯟꯗꯨꯅ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯀ꯭ꯌꯨꯕꯥꯒꯤ ꯃꯐꯝ kaya ꯑꯃꯗ ꯔꯁꯤꯌꯥꯒꯤ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ kaya ꯑꯃ ꯂꯩꯕ ꯎꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯣꯜ ꯋꯥꯔꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ
ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ USSRꯒꯤ ꯃꯤꯁꯥꯏꯜ ꯑꯗꯨ ꯌꯥꯝꯅ ꯅꯛꯅꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯀ꯭ꯌꯨꯕꯥ ꯑꯁꯤꯗ ꯂꯩꯔꯦ ꯍꯦꯛ ꯈꯪꯕꯗꯒꯤ USAꯅ ꯏꯃꯔꯖꯦꯟꯁꯤ ꯃꯤꯇꯤꯡ ꯑꯃ ꯀꯧꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯑꯗꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯖꯣꯟ ꯑꯦꯐ ꯀꯦꯅꯦꯗꯤꯅ ꯀ꯭ꯌꯨꯕꯥꯒꯤ ꯑꯀꯣꯏꯕꯗ ꯅꯦꯚꯦꯜ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯈꯤ꯫ ꯅꯦꯚꯦꯜ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯅ ꯀ꯭ꯌꯨꯕꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯏꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯀꯟꯇ꯭ꯔꯤꯅꯤꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯆꯤꯟꯖꯥꯛ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯀꯃꯣꯗꯤꯇꯤꯁꯤꯡ ꯊꯤꯜꯂꯛꯄ ꯍꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯨꯠꯂꯥꯏ ꯄꯨꯕ ꯍꯤꯁꯤꯡ ꯆꯪꯍꯟꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯒꯤ USSRꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯀꯔꯁꯦꯐꯅ ꯑꯃꯦꯔꯤꯀꯥꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯥꯇꯔꯗ ꯃꯈꯣꯏꯅ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯑꯗꯨ ꯑꯦꯛ ꯑꯣꯐ ꯋꯥꯔ ꯑꯃꯈꯛꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ USSRꯒꯤ ꯃꯔꯛꯇ ꯉꯪꯈꯠꯅꯕ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯀ꯭ꯌꯨꯕꯥꯗ ꯊꯝꯂꯤꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯠꯇꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤ ꯅꯠꯇꯦ, ꯗꯤꯐꯦꯟꯁ ꯄꯔꯄꯁꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ USSRꯅ ꯊꯝꯈꯤ꯫ ꯃꯈꯣꯏꯒ ꯌꯥꯝꯅ ꯅꯛꯅꯕ ꯀꯟꯇ꯭ꯔꯤ ꯇꯔꯀꯤꯗꯁꯨ USAꯅ ꯃꯈꯣꯏꯒꯤ ꯃꯤꯁꯥꯏꯜ ꯊꯝꯖꯤꯜꯂꯤꯕꯅꯤꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯗ ꯂꯥꯎꯊꯣꯛꯄꯗꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯆꯥꯅ ꯊꯛꯅꯕꯅꯆꯤꯡꯕ ꯑꯁꯤ ꯂꯩꯁꯤꯟꯗꯨꯅ ꯑꯍꯤꯡ ꯐꯥꯎꯕ ꯇꯨꯝꯅꯗꯅ ꯂꯩꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔ ꯊꯣꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯛꯂꯕꯒꯦ ꯍꯥꯏꯕꯕꯨ ꯑꯃꯦꯔꯤꯀꯥꯅ ꯀ꯭ꯌꯨꯕꯥꯒꯤ ꯑꯀꯣꯏꯕꯗ ꯅꯦꯚꯦꯜ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ USSRꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟ ꯑꯃ ꯃꯗꯨꯒꯤ ꯃꯄꯥ ꯇꯝꯅ ꯂꯥꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯦꯔꯤꯀꯥꯒꯤ ꯖꯍꯥꯖ ꯑꯃꯈꯛꯅ ꯂꯥꯛꯂꯤꯕ ꯁꯕꯃꯦꯔꯤꯟ ꯑꯗꯨ ꯅꯦꯚꯦꯜ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏ ꯁꯔꯐꯦꯁꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯁꯛ ꯎꯠꯂꯛꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯅꯤꯡ ꯑꯃ ꯑꯣꯏꯅ ꯗꯦꯞ ꯆꯥꯔꯖ ꯑꯃꯈꯛ ꯊꯥꯗꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗ ꯑꯦꯛꯁꯄ꯭ꯂꯣꯖꯟ ꯊꯣꯔꯛꯄ ꯃꯇꯝꯗ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔ ꯍꯧꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯑꯃꯦꯔꯤꯀꯥꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯃꯤꯁꯥꯏꯜ ꯂꯣꯟꯆ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ꯫ ꯑꯗꯨꯕꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯤꯁꯥꯏꯜ ꯂꯣꯟꯆ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯣꯐꯤꯁꯥꯔ 3 ꯂꯩꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯨꯝꯃꯛꯅ ꯂꯣꯏꯅꯃꯛ ꯌꯥꯔꯕ ꯃꯇꯨꯡꯗ ꯂꯣꯟꯆ ꯇꯧꯒꯗꯕꯅꯤ꯫ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯣꯐꯤꯁꯥꯔ 3 ꯑꯗꯨꯒꯤ ꯃꯅꯨꯡꯗ 2ꯃꯗꯤ ꯃꯤꯁꯥꯏꯜ ꯂꯣꯟꯆ ꯇꯧꯕ ꯑꯗꯨꯗ ꯌꯥꯔꯕꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯑꯣꯐꯤꯁꯥꯔ ꯕꯦꯁꯤꯂꯤ ꯑꯥꯔꯀꯤꯄꯣ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯋꯥꯔꯅꯤꯡ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯗꯕꯗꯒꯤ ꯁꯔꯐꯦꯁꯇ ꯊꯣꯔꯛꯇꯨꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔ ꯑꯣꯏꯔꯝꯗꯕꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯃꯤꯁꯥꯏꯜ ꯑꯗꯨ ꯂꯣꯟꯆ ꯇꯧꯈꯤꯗꯕꯅꯤ꯫ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯂꯝꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ USSRꯒꯤ ꯄ꯭ꯔꯁꯤꯗꯦꯟꯗꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯖꯣꯟ ꯑꯦꯐ ꯀꯦꯅꯦꯗꯤꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯦꯒꯣꯁꯤꯌꯦꯁꯟ ꯍꯧꯔꯛꯈꯤ꯫ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯗꯨꯗ ꯑꯃꯦꯔꯤꯀꯥꯅ ꯀ꯭ꯌꯨꯕꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯏꯟꯚꯦꯗ ꯇꯧꯔꯣꯏ ꯍꯥꯏꯕꯗꯨ ꯊꯥꯖꯕ ꯄꯤꯕ, ꯑꯗꯨꯒ ꯇꯔꯀꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨꯁꯨ ꯂꯧꯊꯣꯛꯄ, ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯇꯧꯕ ꯇꯥꯔꯒꯗꯤ USSRꯅꯁꯨ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀ꯭ꯌꯨꯕꯥꯗ ꯊꯝꯂꯤꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯨ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕ ꯃꯁꯤꯁꯤꯡ ꯑꯁꯤꯅꯤ꯫ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄ꯭ꯔꯣꯁꯦꯁ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯂꯩꯔꯝꯂꯤꯕ ꯉꯪꯈꯠꯅꯕ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯐꯥꯏꯅꯦꯜꯂꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤꯅ ꯃꯥꯒꯤ ꯃꯤꯁꯥꯏꯜꯁꯤꯡ ꯂꯧꯊꯣꯛꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯔꯀꯥꯔ ꯑꯗꯨꯗ, ꯃꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯗꯨꯒ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯤꯗꯔꯁꯤꯡ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯐꯥꯊꯗꯨꯅ ꯌꯥꯝꯅ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯀ꯭ꯔꯥꯏꯁꯤꯁ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔ ꯊꯣꯛꯈꯤꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯏꯟꯁꯤꯗꯦꯟꯗ 1983ꯗ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒ ꯄꯨꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔꯒꯤꯗꯃꯛꯇ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯦꯕꯜ ꯑꯥꯔꯆꯔ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯦꯕꯜ ꯑꯥꯔꯆꯔ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤꯗ USA ꯑꯃꯁꯨꯡ ꯅꯦꯇꯣꯒꯤ ꯑꯦꯂꯥꯏꯟꯁ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔ ꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯌꯨꯔꯣꯞꯇ ꯍꯞꯇꯥ ꯑꯃꯔꯣꯝꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯗꯨꯗ USSRꯅ USA ꯑꯃꯁꯨꯡ ꯅꯦꯇꯣ ꯐꯣꯔꯁꯁꯤꯡꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯟꯕꯗꯒꯤ USSRꯒꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯦꯌꯔꯀ꯭ꯔꯥꯐꯁꯤꯡ ꯑꯗꯨꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯂꯣꯗ ꯇꯧꯁꯤꯟꯗꯨꯅ ꯌꯨꯔꯣꯞ ꯑꯃꯁꯨꯡ ꯑꯃꯦꯔꯤꯀꯥꯒꯤ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯍꯟꯈꯤ꯫ ꯀꯔꯤꯒꯨꯝꯕ USA ꯑꯃꯁꯨꯡ ꯅꯦꯇꯣ ꯐꯣꯔꯁꯁꯤꯡ ꯑꯁꯤꯅ ꯄꯨꯔꯛꯂꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯦꯇꯦꯛ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯄꯤꯈꯤ꯫
ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯗꯨꯁꯨ ꯏꯪ ꯆꯤꯡꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯒ USSRꯅꯁꯨ ꯀꯅꯥꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯠꯇꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯗꯨꯗ ꯁꯣꯏꯕꯗꯒꯤ ꯔꯁꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃꯍꯦꯛꯇꯗ ꯃꯈꯣꯏꯅ ꯁꯣꯛꯎꯕ ꯇꯥꯔꯒꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔ ꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫